Hello guys and welcome back to another video. Ngasigi video sidi mayam hoi title dagi so namnabudi khangberamani ado ngasigi reading sidi like isabu loan na ko isada loan na adum isagi damuta phattaba khanba moreover like isabu head tawba isada lana lawba natragana isabu adum isada tawthorapa thabak kudimangta yengchando yingaira leiba or isabu lana phattana khanba mi leibra adagi adugumba miyoisindagi isana kari kari chekchinba mathau tai haibana chingba gi maramda reading se lakadoini ko ado ngasi gi reading se pile ani thokna khaidokchage pile A amadi pile B ko sigi like snails in a pile A aduga sige white snails in a pile B ko pile ani sidagi natragana charodek ani sidagi size na apamba pile amam choose to biraga ngasigi reading se mityeng taminarsi aduga aige channel asibu grow tawada mayamna mating pangbiyo mayamna like subscribe amadi share tawbiramo aduga comments adum tawbiramo ko ado ngasigi reading sidagi sana kari kari phangba yabage habado mayam punna yengminarsi ko pile khanbiro reading se hawrasi ko. Hey guys, so ngasigi oina ahanba pile A ko pile A natragana sigi snail figure se khanbiba ichaninaw singi oina like isabu tuminna or lona isabu head tawba natragana isabu tathiba or isagi damakta phattaba khanba or phattaba tawba mi leibra haibagi maramda reading se lakadoine aduga leiba taragadi isana kari kari chachinba yai habado adugi maramda reading sidagi supplement tawdoine ba ko ado pile A khanbiba ichaninaw singna kari kari pige habado yengminarsi ko haide sise isana afaba tawbo oigera phattaba tawbo oigera ko sagi karma do good oigera bad oigera isana afaba karma tawrubo itaraga su kalak khambanbagi head tawba ma natragana isana kaiguma aranma khara tawrubagi isada tathiba miyoi khara ma adumaina adum afaba tawbo oigera phattaba tawbo oigera isabu tathiba or isada lana khanba or isagi damata phattaba khanba mi se adum lady legalli hai tare ko mi ayambagi oina justice so pile A gi oina 3 of Pentacles ko the Fool, Ace of Cups ko King of Swords, last card amaga draw tawsage yam sai ko mayam sabase haidi asuki matik sare hojikse kalen se hojikta oirakpadawna tawre ko Queen of Pentacles reverse haba maga so card sing se pick tawre card sing sina kari haige kari taige haba matamda first and foremost hoi isabu lona head tawba habadi isada tathi tawoina tawba natragana isabu isana afaba oigre natragana afaba mayam ama achieve tawgre kaina khanbagi isabu tathiba natragana isabu namthanaba hotnaba or isabu lona head tawba or isabu kalak khambanbadagi chingthanaba hotnaba mi se leiko mi se mi ani leibagi mongna tawe ko men oina hoi isada lana lawba natragana isabu lana uba mi di dum group khara di leibagi mongni tawe ba ko most probably miyoi ahomgi group ama leibagi mong tawe ba haide miyoi ahom se adum maybe isagi friend oirambe yai natragana haide friend oina tinaba oirambe yai colleague oirambe yai natragana isagi ithak thongba oirambe yai natragana isagi relatives oirambe yai ko adum miyoi ahomgi group ama leibagi mong tawe moisina haide miyoi ahom sida mi ani gi character di identify tawba ngameba ko aduso ai tapna tapna haijarake do miyoi ahom sida miyoi ahomgi group ama lei miyoi ahom sina isabu tathiba adagi isabu lana lawbagumba natragana isada head tawbagumba adugumbagi mong khara taweba ko ahanbada thoiba mi se nupi oigani ko nupi se adum isagi lenga oiba adagi isagi adum haibadi batchmate oiba isagi chahi lengmanaba mi ama oigani aduga ma se mapan thongdadi isagi damakti am khanbiba isagi damakti am care tawbiba isa se kaida soigi gadagi kaida senabibagi mongdadi tawba aduga nungdadi mana
isana mangondagi hengre haina khanbagi natragana isana apha apha mayam tan khalakpagi mana mangdadi aphaba sajanaraga su tungda manungda yam kalakpa khambanba adagi isa gidamakta phattaba pau mingona tambagumba isa gidamakta aranba pau mingona sandokpagumba adagi isaga naknadi loinanaba adum hotnaba aduga mangdadi yam phaba saraga tungda yamna phattaba adugumba miyoi ama oiko miyoi ahomsigi manungda amase ko aduna hoi mi singsi character singse pirakpa matamda dum isana isagi akoibada isagi surrounding da leibada dum si oirambe ai haina imagine tawba ngamgani haina di khalle ko aduduga leiriba situation sida kamai haini isabu head tawgadoriba natragana isada aran wakhal khandawriba se stranger amana di kishu oiroi ko isana sak khangma mi di oidoini ko anisubada akoi king of swords hariba card cham lokhatle ko sige king of swords hariba card china hoi isabu head toba or isagi damakta maybe mina paula na tamsalakpadagi ni khangde natragana mana uba khara dagi ni khangde isagi ithak thongba gumba ko maybe isagi ithakta leiba person amo oibi isagi oza oibi isagi thabak inkhang loragana isagi ithak thongba post ama paiba mi oibi adagi imung manungda or relatives ta oraga su isagi ithak thongba isadagi khara ahan oiba masada life ta phajana knowledgeable oiba phajana habadi yamna strong will oiba or masase yamna haithoi singdoiba person amadi oidoineba ko adubu mangonda isagi damakta aranba pau khara mina tamsinba gumba natragana mana pamba khara isana tawdabana maram oiraga mapan thongdadi uthoktragasu manungda isabu tathiba amadi isabu head tawba aduga mapan thongdadi adum yana ba manage tawraga chatpas malagasu manungdadi isa gidamakta kanaba mayamse mana loinamak thadatlage kaina khanba natragana isa se chingthana ba plan chillaga leiba singaga leiba aduguma person amsu leibagi mongda taweba ko ado mayam habidi parle oibiriba ichile naw sing isabu head tawba natraga isabu tathida do tawoina tawba mi lei haiduna isana ninghanna ba tawgano maramdi si se part and parcel of life neba ko aduga sigi singse overcome tawra matungda habidi isana chawkhatligai isabu head tawba isabu sauba adagi isabu chingthana ba kalakhaban mi sidi masing wat loiba aduna moidagi kai haidi mangzaba laktanaba isana kai thedokpa yanaba tawsige habadugi advice dum lakjage aduga mi singse hana identify tawkijeba ko mathangda queen of pentacles hariba card reverse athule sigi card china ngasagi group of 3 person habidi miyoi ahumna isabu head tawba natragana isabu lana loba or isabu tathi tawoina tawba or isana aphaba matang tankhatna bo hotna bada lana ubagumba adugumba khar lei haidana ko sida ahum suba person se sise character se fully identify tawba ngamdraga suma se nupi da kitang ahan oiba ko aduga kuchu kumen yoni ngam pumatamda kulei kuchu dagina kitang darker side ta range toba person amo oibe yai aduduga ma se isadagi kitang ahan oiba person amo oigani ko aduga yam hena hanaba ya hena dabi aduba isadagi kitang ahan oiba person amo oigani aduga ma se isana paisa nungsa kitang stable oirakpagumba financially stable oibagi mami tabagumba natragana life ta kitang growth leigibagumba natragana isa se kitang financially independent oirakpa kitang liberate oini hingakpada mana yamna kalakpa adagi isa se chawkhatkidore aphaba oigidore haibagi mangonda mathanda prok chakchabagumba adagi direct oina confront tawbadi ngamdragasu magi manungda nungaitaba adagi kalak kanjawba ayambana mana head tawriba or mana lana phatana khalisidi kemta mina tamchalakpa khochalakpa inateba isana chawkhatkiba aphaba oibadu ubadagi mana kalakchaba mabuk phattabagumba adumaina oidoineba ko aduna sumaina tawba mi amana su isagi damakta phatana khali habasima khangjinbiyoba ko aduga makha tarakpada 3 of Pentacles hariba card china isagi ahanba advice pigadoineba ahanba advice ta kai leige haba matamda isase isagi akoibada isana kitang chawkhatlakpada natragana kitang aphaba thaba ma tawgena khanba matamda krak yengshinba amadi yamna adum haidi yamna kamai haini isagi thabak inkhang thoramsingda khurau thanggadabungi ngairaga leiba mise masing watte aduna isana isagi achievement gumba natragana isana thaba ma tawgena plan tawbagumba se phanama naknaba mi oitarga sumingonda yarige share tawthopigano kitang pau tamba khotpa natragana isagi iba wa ngangba khotpada yam chekshinbiyo isana ngangba wa amana isagi against the weapon oina sizinnarakpa yaiyeba ko aduga isana aim ama tawba natragana dream ama tawba matamda mingonda ai si tawge khali kaina plan gumba se kemda share tawbigano isagi oinadi achievement phangdri phawba natragana success story phangdri phawba or isana pameba goal do yawna chatpa ngamdri phawbadi loki oina leibiyo habe advice hanbo oina phangeba ko mathangda Ace of Cups hariba card che tholeba Ace of Cups hariba card chi matungina isana
isada head tawriba isabu lana uriba natragana isabu tachi tawoina tawriba misingse kana kana oiramba yai habagi isada charakpa knowledge ti leramba yai ba or already moina tachi tawoibagi feeling se isada phangama basu yai ba ko adui taraga su isana hauji maki oina moida confront tawbagi mathau tadri maramdi isana hekta yamna lalubagi natragana phattaba tawrubagi moina head tawrakpu oide isana chawkhatkibagi natragana afaba oigidore habagi head tawbana hena namna uiba ko aduna isana landaba isana soidaba jaga dadi confront tawbiganu isagi nungaitaba phanamna lerega su dump tawraga thambiyo ba habidi like moiga confront tawbada kanaba oiroiba ko aduga the full hariba card chi matungina yeknabagi mamangdadi haina singna chatpa mathau tai careful oiba mathau tai ba isagi careless oiba natragana rush toba or isana yamluna khanjeludaba jaga amada isabu chingthanaba opportunity ma isagi phatanaba khaliba miyoi singchida pikhiba yaeba ko aduna isana thabak khudingmak hiram khudingmakta chakchinba haina singna chatpa careless oidaba si yamna important oiba advice amani haina card na piye aduga last but not the least justice hariba card che thole eba ko sigi justice hariba card chi matungina mi khudingmak se masa masa ge ba karma phangani isana aphaba tawure aphaba karma phangani phattaba tawure phattaba karma phangani ko aduna isana kemta lalu daba soiru daba oitargadi mi singsina phanamna head tawr agasu mi singsina phanamna yengsinba oitargasu isagi hotnajari basingi mahidi lemna mangoi isana pamjari basingse achieve tawba ngambagi possibility lakani ko aduna moina phatana khale moidani wajagadaba adagi isana aphaba tawre isagi aphaba dum justiciable oina reward tawrakani aduna chingnaba pakhatpa tawbigano tawbadabu haisingna chakchina chatpiu ko sumaina tawa miyoi khara leire habadudi khangabanina so sumaina piye pile egi reading se sidagi loba yaba advice sing lotion biraga mathangi reading amu ngai minarasi ko hey guys mathang sina khoi pile b ko pile b na tragana sigi white snail figure se khanbiba actually now singi damakta isabu tuminna tathi tawoiba natragani isabu head tawba or isada kalakpa miyoi sing leibra lairagadi kari kari section ba yai habana chingba advice yengna bagi damakta ngasigi reading se tawgadoine pile b gi oina hanba card ta the moon hariba card se thole ko the Queen of Swords, the Four of Pentacles, the Eight of Cups. Ay tripod se kitang nungaite ngasi na kitang lengi ko adubu mayamna bear tawminasi ay makha taba card ani ahum amaga draw tawjakhige ado mayam akhoigi lining thau pisa taw natragana bisakarma puja se mayam di kai numita tawbige haidi ngarang ne haina basu yawi ko Six of Wands aduga ngasi ne na tawbasu yawi ado aigi oina di dum chahi khudingi September 17 se tawbani na ngasi oina pangthuk chaye Two of Cups ko last card amatanga draw tawjage physical card amako the Knight of Swords so yes pile b goiba card ching loinamak pick tawba loire ado ahanbada isana khangbidoise hoi isabu tuminna isagi tungda isabu dathi tawoina tawba natragana isada kalak khambanba isabu chingthanaba hotnaba mi se yamna men oina yengma matamda hoi mayam leramba yai yamdana leramba yai ko ado men oina yengma matamda miyoi ani khakti thoeba ko miyoi ani se amana nupi oigadawri amana nupa oigadawri bako aduga miyoi ani se karamba jagada or karamba person oiramba yage ha matamda moise isagi institute kumba haidi isase laik laishu tambiriba natragana course ama tambiriba ichilina oiragadi isagi institute kumbada ko natragana isagi thabak maphamgumbada habdi thabak kumba career gumbada khong thangjinbiraba ichilina sigina thabak maphamgumbagi person oina namna uba yayeba ko aduduga adusingdo amta oidre haidi lariksu tamdre aduga thabaksu tawdri haiba oitaragadi sise isagi marup mapang oiba yabagi possibility su yam minimal oina leye do marup haragadi hoi stranger di oiroiba ko adubu marup oiba yabai possibility sidi khara low oye aduna mostly sise isaga larik laisu taminaba natragana thabak inkhang tawminaba hauji
stage ko laik lai shu taminaba natragana thaba inkhang tawminaba mi oiba yabai possibility laiye miyoi animak nupa su nupi su ko kuchu kumen ge oini yangpa matamda kulei kuchu dagina kitang fairer side phawbada range tawba yai ko ahambada nupi se mase dum isadagi chahi kitang hanba maybe chahi ahum mari hanba natragana yamdrabada dum chahi ama ani hanba person oiba yai adagi dum chahi ahum mari manga phawba hanba person oiba yai ko mase makok adum budi loksing di leiba adagi intellectual knowledge adum leiba aduga yamna haisingba person di oidoine ba ko aduduga mangondagi isana henba character khara leikiba natragana mangondagi mabu mina yabadagi isabu mina yabada khara henkibagumba natragana mana tawba thabak or mana hotna zabadagi isana hotna wana khara henkibagumba adugumana maram oraga mana yamna kalakpa adagi hoi mangdadi mase yamna isada advice pibiba isagi damuda afaba khanbiba mangani bako aduga tungdadi isabu chingthana ba ngairaga leiba isagi asoiba yengaga leiba yamna haisingba mi ama oigadawgi mami tayebako mathang sina Knight of Swords hariba card che tholeeba sigi Knight of Swords hariba card chigi matungina nupa amasu yawe haidana ko isabu head tawba isabu tachi tawaina tawba natragana isagi maramda lana khanba nupa amasu yawe haidana ko sigi nupa sina kana oibiya haba matamda hoi masu chahi matangge ne ko matamda isagi batchmate habadi isagi dum lenga oina natragana isadagi hallaga su maximum chahi ama ani dagi hena age gap laitaba person ama oibiya haba ko aduga sigi Knight of Swords hariba card chigi matungina mase adum thabak inkhang tawba matamda yamna careless oiba reckless oiba adagi ayamba matamda thabak tabu oiro adagi academics tabu oiro adum khonchi chaganba gumba natragana adum thaba ma taw matamda soiganba gumba adugumba personality khara layeba ko aduna isana tawbaduda na mi hena thajaba gumba or isagi hotna jamal ne hena bright oina phangiba mana hotna basina ma pachumde kaina khanbagi mana isadagi like afaba singse mana chingthokna ba hotna ba gumba adagi isagi mingchat thian na ba hotna ba gumba natragana isabu karem ka thaina ba gumba or simak amta natre haragana isabu manghan takhanna ba or isa se kitang namthana ba opportunity or tanja ngairaga leiba miyoi oyeba ko mahakso aduga moi ani sisu amuk yana ba oide ba haidi moi ani sisu amuk yanaraga manaraga tawbadu oide ba moi ani si masa masa da su yana jadaba me ama leiri ba ko adu taraga su moi ani sigi manaba wakhalon nama haragadi isa da kalak khamban adagi isagna achievement ama tawgibada afaba oidanaba chingthanaba hotnabagumba adagi manghan takhanaba hotnabagumba adugumba khara layeba ko aduga Two of Cups hariba card chigi matungina sigi pile B oibiriba ichilinaw singse ko sigi isagi oiba relationship kumba natragana isana yamna nakna close oina punba maruk mapanggubada makhoi ani sina kakka tawraga isagi yam close oina punba friendship kumba natragana yam luna nakna loinaba miyoi kumba natragana isagi relationship kumba dasu yakhai thingaina ba hotnarakpa yabagi possibility lei aduna yarigai relationship kumba natragana nakna loinaba miyoi singada adum jackson na ba isana su alert kha adum tawba mathau tai natragana moina ngangba wada chatanaba isagi marakta habidi isana nakna loinariba mido isagi marakta closeness maintain tawnaba hotnaba se yam mathau taiyeba ko mathangda the moon hariba card che tholeeba sigi the moon hariba card chi matungina pile B oibiriba ichilinaw singyoina isagi oiba main advice se kai leige ha matamda isa se past ta sudum mina kalak khaman badagi natragana mi yengshin badagi negative incident kha thengnaraga heal tawrak pase heal tawba ngamba dagi positive oina hingba ngamak pase ikui driba ko adubo hojik se amuk sumaina sangi mapokini khangde amagini khangde isada kalak khaman ba isabu yengshin ba mi se amuk thole e ko adubo isana kemta chingna ba ninghanna ba tawbi kano isabu isa se heal tawba ngamna ba adagi isa se adum grow tawba ngamna ba adagi phattaba or negative medium mayam se counter tawba ngamna ba thengnaba ngamna ba isada strength to soidana pirakani aduna khangba kanbiu haiba advice se card gi phangya give up tawbigano haiba gumbane ba ko so Four of Pentacles hariba card china so hojiki give up tawbigano haiba advice to supplement tawe strengthen tawe ba habidi isa se isagi journey da isa na hotna jabagi matungina isagi damakta positive oiba future adagi stable oiba future financially flow lakadawbugi matam se ngairaga leirabani ko isagi hotna jamal singse rewarded oigadawbugi aduna ngasagi isabu head tawiba isabu tathiriba amadi isabu chingthana ba hotnariba miyoi singdugi damakta khallaga isana wakhal se negative oibagumba natragana isana haidi nungaitaba nungnangba khallaga isagi plan singda kaigadawbugi muhut
ꯍꯣꯏ ꯐꯠꯇꯕ ꯈꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯁꯥꯅ ꯆꯤꯡꯅꯕ ꯂꯩꯔꯒꯗꯤ ꯃꯣꯏꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯕ or ꯆꯤꯡꯅꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯔꯒꯁꯨ ꯏꯁꯥꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯒ ꯏꯁꯥꯅ ꯈꯥꯡꯕ ꯀꯟꯕ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯁꯤꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯈꯪꯖꯤꯟꯕꯤꯌꯣꯕꯀꯣ ꯏꯁꯥꯒꯤꯗꯃꯛꯇ ꯐ꯭ꯌꯨꯆꯔꯗꯤ ꯑꯗꯨꯝ ꯑꯐꯕ ꯎꯕ ꯍꯧꯔꯕꯅꯤꯀꯣ ꯑꯗꯨꯒ 8 of Cups ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯁꯦ ꯂꯥꯏꯐꯇ ꯑꯗꯨꯝ ꯄꯥꯁꯇꯁꯨ ꯅꯦꯒꯦꯇꯤꯚ ꯏꯚꯦꯟꯠꯁ or incidents ꯈꯔ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯌꯦ ꯐ꯭ꯌꯨꯆꯔꯗꯁꯨ ꯑꯗꯨꯝ ꯏꯁꯥꯅ ꯈꯜꯂꯨꯕꯒ ꯔꯤꯌꯦꯂꯤꯇꯤꯒ ꯈꯤꯇꯪ ꯆꯥꯟꯅꯗꯕꯒꯨꯝꯕ ꯑꯗꯒꯤ ꯏꯁꯥꯁꯦ ꯗꯤꯁꯑꯄꯣꯏꯟꯇꯦꯗ ꯑꯣꯏꯕꯒꯨꯝꯕ ꯑꯗꯒꯤ ꯏꯁꯥꯅ ꯄ꯭ꯂꯥꯟ ꯇꯧꯖꯔꯨꯕꯁꯦ ꯍꯦꯛꯇ ꯈꯨꯗꯛꯇ ꯑꯣꯏꯊꯣꯛꯇꯕꯒꯨꯝꯕ ꯑꯗꯨꯒ ꯍꯣꯏ ꯏꯁꯥꯅ ꯊꯥꯖꯔꯨꯕ ꯃꯤꯅ ꯏꯁꯥꯕꯨ ꯍꯦꯠ ꯇꯧꯕꯁꯦ ꯑꯣꯏꯔꯝꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯥꯅ ꯂꯥꯏꯐꯇ ꯅꯤꯡꯍꯟꯅꯕ ꯂꯩꯕꯤꯒꯅꯨ ꯒꯤꯚ ꯑꯞ ꯇꯧꯕꯤꯒꯅꯨ ꯑꯗꯒꯤ ꯅꯦꯒꯦꯇꯤꯚ ꯏꯟꯁꯤꯗꯦꯟꯠ ꯃꯌꯥꯝ ꯊꯣꯛꯑꯒꯁꯨ ꯑꯗꯨꯗꯨꯅ ꯁ꯭ꯇꯦꯄꯤꯡ ꯁ꯭ꯇꯣꯟ ꯑꯣꯏꯔꯒ ꯁ꯭ꯇꯤꯌꯔ ꯀꯦꯁ ꯑꯣꯏꯔꯒ ꯏꯁꯥꯒꯤ ꯁꯛꯁꯦꯁ ꯌꯧꯅ ꯆꯠꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯗꯇꯒꯤ ꯐꯪꯉꯦꯕꯀꯣ Last but not the least, the 6 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦꯕ 6 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯆꯥꯎꯈꯠꯄ ꯑꯐꯕ ꯑꯦꯆꯤꯚꯃꯦꯟꯠ ꯑꯗꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯣꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯧꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯤꯀꯣ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯌꯥꯝ ꯐꯪꯕ ꯑꯦꯆꯤꯚ ꯇꯧꯕ ꯍꯧꯔꯛꯄꯗ ꯀꯂꯛ ꯈꯝꯕꯟꯕꯒꯤ ꯐꯪꯗꯕꯒꯤ ꯆꯤꯡꯊꯅꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯃꯅꯤꯡꯗ ꯕꯦꯛ ꯕꯥꯏꯠ ꯇꯧꯅꯕ ꯑꯗꯨꯒ ꯏꯁꯥꯕꯨ ꯑꯁꯣꯏꯕ ꯈꯣꯡꯐꯝ ꯉꯥꯏꯔꯒ ꯂꯩꯕ ꯃꯤꯑꯣꯏꯗꯤ ꯃꯁꯤꯡ ꯋꯥꯠꯂꯣꯏ ꯍꯥꯏꯕꯁꯤꯃ ꯑꯗꯨꯝ ꯈꯪꯖꯤꯟꯕꯤꯌꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯀꯥꯎꯟꯇꯔ ꯇꯧꯔꯒ ꯏꯁꯥꯒꯤ ꯑꯐꯕ ꯐ꯭ꯌꯨꯆꯔꯗ ꯌꯧꯕ ꯉꯝꯅꯅꯕ ꯆꯠꯄ ꯉꯝꯕꯒꯤ ꯁ꯭ꯇꯔꯦꯡ ꯑꯦꯟ ꯄꯣꯖꯤꯕꯤꯂꯤꯇꯤꯗꯣ ꯀꯥꯔꯗꯅ ꯎꯕ ꯐꯪꯉꯦꯕꯀꯣ ꯁꯣ ꯁꯨꯃꯥꯏꯅ ꯄꯤꯌꯦ ꯄꯥꯏꯜꯕꯤꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡꯁꯨ ꯁꯤꯗꯒꯤ ꯑꯗꯨꯝ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕ ꯌꯥꯕ ꯑꯃꯗꯤ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ